Loyalam E-PAO tabiriba khudingmakpu Huitrom Susmitana ayuki pau pizari. MMTU na RSS ki luchingbasing unaduna ST demand saugotpinaba taksankray. MMTU na Mitei Meiteibu Indian Constitution gi Article 342(1) gi makhada ST list yauhanduna yalhau furup macha asibu ngak sengadabani haiduna changsilakpa nationwide campaign gi saruk ama oina Nagpur Maharashtra da laiba RSS ki headquarter gi chief secretary Samir Kasisagar amadi organization asigi luchingba kaya unaduna Meitei singbu ST list yauhanaba hotnabada saugotpinaba taksingkre haina Meitei Mitei Tribe Union MMTU gi Cherol amana hari. Cherol asina hai Nagpur RSS ki headquarter da loop asigi secretary administration M Churamani Meitei amadi loop asigi youth wing gi convener H Surjit na luchingduna delegation amana RSS headquarter asigi chief secretary yauna luchingba kayaga unaduna Meitei singna ST list suksoi soidana yaufam thoi haina marik chumba wafam kaya paudamki loinana hauzik tholiba Manipur gi lan asisu kamdawna thorakpano haibigi paudam su mayek sengna thamki. MMTU gi delegation asina Manipur na India da lisingamaga chamapan nifumapanda punduna Manipur gi miyambu India gi citizen oiduna leiraba matamda lisingamaga chamapan yankai gi September kunda India gi ST list lauthorakpada Meitei singbu ST list yaufam thokpadu yaurakhide masi achauba aranba amani matamduda kanagumba kanglo furup kharana thawoina lautunaduna sinba thausil ama chathakibara haibagi chingnaba lei haina paudamki lob asina RSS ke luchingba singda phongdokkiba Manipur gi yelhomi oiriba Meitei singdi hauzik masagi maramdamda Nongmagi minority tarakli masagi maramdamda political land socio-economic amadi masagi nat culture ngakne hingba ngamlaktri Manipur na India da punkraba matungda Indo-Myanmar border ngakpagi thaudang India lengakna laukraba matungda ngasi fawda Myanmar gi Kuki jo lak kaya Manipur da changlaktuna khunda hali mapandagi Kuki jo sing asiru India gi citizen oihanduna India lengakta yauri constitution amasung logi wangmada mitop sing asibu ST list yauhali haiba wafam palladuna mitop sing asina ST reserve da thabak sing changlaklaga IAS IPS officer sing oihanduna lengak sasan puhali asigumba kaya asina lan asi thorakpani haina paudamki MMTU gi delegation team asina hana RSS ki makok thongba luchingba Mohan Vagyat unana bahana rubada mahakki atopa state kharagi tour amada lairi aduna chief secretary oiriba Samir Khasirga amadi hairiba officer Veer Singh unanaba hairakpadagi luchingba sing asiga pung amaga makhairom faminaduna wari sanakibani delegation team asida Hindi londa iba memorandum amasu khuchinaramki loinana RSS ki luchingba sing Manipur laktuna yengsinbinabasu thamlamki hairi Security Advisor from Thadokpam Thoi DGP Oibe Yaba Manipuri Macha Laina Mitop Amana DGP Ohenba Habasi Miyamgi Right Matpani Haina Apunba Manipur Kanba Imalop Amkil gi President Laurembam Nganbina Fongdokre Wafam asi Amkil Amadi Nipko na Sinduna kay Samthong Moirang Ning Thaulerak Talaiba Sanna Janmastan Club Community Hall da Ngarang Pangthokiba Kunmari Suba Manipur Integrity and Solidarity Day gi Thoramda Mahakna Fongdokibani Ing Kumja Lising Anigi September Kuni Panda Manipur gi Apunbagi Saktam Kaibi Yaroi Haiduna Apunba Manipur Kanba Imalop Amkil Amadi National Identity Protection Council Nipko na Sinduna Chatkiba Miyamgi Khongchat Adu Ningsingduna Pangthokiba Thoram aduga mari lainana kunmari suba Manipur Integrity amadi Solidarity Day Observation Community gi chairman su oiribi Amkil gi President Laurembam Nganbina hai ing kumja lising ani gi Manipur gi saktam kaibe yaroi haina Manipur miyamna chatkeba khongchat amadi numit aduda chingburoi tamburoi singna amata oina Manipur gi saktam kaibe yaroi na laukhiba warep adu ningsingduna thoram asi pangthokibani ing kumja lising anigi matam aduda Manipur gi territory machet ama konsilaga Southern Nagaland semgani haina hotnarakiba adubu yaningdaba phongdoktuna miyamgi khongchat adu chatkibani Manipur gi ngamkhai kabi yaroi haina matam aduda miyamna amata oina haukiba ihau aduna NSCN IM amadi India anigi ceasefire agreement ki Bangkok Department da yanakiba without territorial limit haba wafam adu India lengak na lauthokibani
Ngarangi numit asi Manipurgi puwarida yamna singthaningai oiba numit amani haina phongdoki. Amaromda irang asigi matangda Palladuna Laurembam Nganbina Hai, Haujik Lamdam Asida Tokliba Irang Asigi Waraisen Ama Purakpa Haibasi India Lengaki Kutalei, Haujik Manipurda Oiriba Fibam Azi Laksin Bangamdraba Manipurgi Security Advisor Kuldeep Singh Famthadokpam Thoi, Amaromda Manipur Police ki DGP Oibe Yaba Manipuri Macha Leina Mitop Amana Manipurgi DGP Ohenba Haibasi Manipurgi Miyamgi Right Matpani, Asigumba Thawong Asi Manipurgi Miyam Nagayaba Ngamloi. Hauzik Ladiva Fibam Asida, Aikoi Masel Amana Amada Maral Sizinaba Asi Yaribimaki Chathadanaba Fagani. Manipurda Tangdulai Taba Hanjilaknaba Honabada India Lengak na Tamoi Sena Tobak Toba Changi. Manipur Asi India gi Saruk Ama Oivanina Atopasing na Manipurda Landarapu Matamda India Lengak na Manipur Ngak Sengadabani Haina Mahak na Makataki. Manipur State Policy for Children Chatna Hanaba Tabak Paikatrabadi High Court Wakatlagani Haina Kaisam Pradeep Kumar na Phongdorakli. Manipur State Policy for Children listing anikun athuba matamda Chatna Hanaba Lengak na Tabak Paikatrabadi High Court Wakatlagani Haina Manipur Commission for Protection of Child Rights MCPCR gi Chairperson Kaisam Pradeep Kumar na Phongdokre. Wafam Asingarang Manipur Press Club ta Prevalence of HIV/AIDS among children and preventive strategies in Manipur haiba hiramda state ki thakta pangthokpa Nongmagi oiba workshop ta phongdokhibani. Manipur AIDS Control Society na National Commission for Protection of Child Rights NCPCR amadi Manipur Commission for Protection of Child Rights MCPCR na punna khutsamnaduna pangthokpa workshop aduda phongdokhibani. Thorom aduga mari leinana Kaisam Pradeep Kumar na Makhataraduna Hai. Commission asina haukiba chahi lising ani kunda semkiba Manipur State Policy for Children asi Chatna hanbagi matangda chahi mari halaklaba fawa lengaki pakhum laktaba asi achumba khongthang nate. Hiram asiga mari leinana numit 35 fawagi manungda pakhum piraknaba lengakta che thakiba laikhrei. Amaromda Manipur asi sana khotnaba amadi art and culture gi lamda mangjil thari adubu laibak tibadi HIV na thokhanba AIDS leina asidasu mangjil thari leina asiga sagonaduna hingliba miyoising amadi angangsinggi hak mapung fana phanganba changi haina Pradeep Kumar na phongdokhi. Manipur State Policy on Substance Use Act 2019 da pikleba angangsinggi oiba karamba provision yauribage haiba wahangsu hangki. Masigi sumathakta Right to Education Act matung ina Reservation for Socially Disadvantaged Weaker Section gi manung chaliba HIV AIDS ka sagona dune hingliba mairoi singi phangpham thokpa hak phangdana leiri. RTI gi chatna kanglon ngaktaba state asida leiriba lanai mahailoi sangsingda AIDS ka sagona dune hingliba angang singi reservation leite. HIV AIDS ka sagona dune hingliba pikleba angangi yaifa thorangi damak mari leinaba loisangsingda phaminaduna akanba recommendation semnaba commission na honagani. Masida miyamna su mapung fana sagatpiyu haina su chairperson asina phongdokhi. Lengakna sanabada politics tawbagi mahuta afaba sanaroi puthokpada pukning changbiyu hairi. Lamdam asigi furup singi mapangal sagatnaba hotnabada achoba thaudang loriba sanaroi singi marakta haujik paliba Manipur lengak asina sanabada politics tawduna sanaroi singbu manghanbagi mahuta afaba sanaroi puthokpada henna pukning changbiyu haina Desam Suk IMS KSA yauna mahiroi lup mangagi maikaidagi Manipur lengak ta taksili. Mahiroi lup manga na sinduna pangthokiba paugi mifam aduda Desamgi General Secretary Nongthomba Thoithoibana hai. Mahiroi lup manga na jangsilak leba thabak thoramsingda tongan ba sports pu nungsibiba thawai yawiba amadi masiga mari leinaba singna cooperation pibiyu. Aikhoigi khunai India lengakna matam sangna lakthuduna palakpa maram oiraga lengba otpa ngamsilaktre. Nongmagi asum chasilakpana pathapum tharakle amasung mating yauraktre. Khunai asigi morality gi yumpham su kaitharakle. Afabaga fatabaga achumbaga aranbaga gi marakta khenaba leisilaktre senja tumjagi chang nongdon pakna wangsilakliba asi akoigi inat amagum launarakle lebaki khunai kananaba mi khut thekpa yarakle lebak miyamgi wakhal kalthonaduna masa gi yaifanaba honarakliba asi India lengaka samnarubadagi afaba sanaroi puthokpagi mahutta politics tawduna khudong chaba launaba hotnabaga loinana lamdam asigi sanaroi sing muthatnaba hotnabada politicians singna achoba thaudang roriba asi lebak thibani haina phongdorakli.
Concept and Techniques of Mediation gi training program hokre. Manipur State Legal Services Authority na sinduna Concept and Techniques of Mediation haiba hiramda numit taret nigi oina pungnifu gi oiba training program amangarang Manipur High Court ta hodokre. High Court ke auditorium da pangthokiba training program hodopagi thoram aduda Manipur High Court ki Judge A Gunosor Sharma Registrar General Ozes Mutum Amadi Manipur State Legal Services Authority gi member secretary Alek Muivana maru oiba miyosing oina saruk yaki. Judicial Officer Kun Amadi Advocate Yankai na saruk yaduna pangthokadoriba training program asigi oina Maharashtra, Karnataka Amadi Kerala dagi trainer sing na takpi tambigadori. Supreme Court of India gi Mediation and Conciliation Project Committee ga kusamnaduna pangthokadoriba numit 8 nigi oiba training program hodopagi thoram aduda hai. High Court of Manipur gi Judge A Guneshwar Sharma na hai. Training program asina miyam da pigadaba kanaba singi matang da su Manipur Legal Services Authority gi member secretary Alek Muvana nakal anigi marakta yanaba puraktuna loshinba yaba court yaudaba matik chadaba imung manungi amadi khwaidagi khunai chayetnaba case kaya paikhatnaba mediation center asi tangai fadana legal institution singi part ama oiri haiki. Kuki sing na Jiribam da akanba attack chatharakre maira paibina AR thingkre. Myanmar dagi Kuki militant chama panlom Manipur da changsingkre haibar report ama sandurakpadagi miyam na mipaina duna leiringai ngarang Kuki khutlai paiba sing na Jiribam gi mombong maitai khulda nongmai ama sungbom kapsilaktuna landarakpadagi mafam aduda leiriba khulngakpa sing na su handuna akanba mawongda khuthoknakre. Thokdok thopamdagi fangba pau amagi matung innadi ngarang ayo pung 11:10 rom tabada Kuki militant singna Jiribamdagi kilometer 8 lom chatlaga leiba mambunga tainaba vari juri haiba mafam adudagi maikai aniromdagi landarakhibani. Kuki khutlai paiba sing aduna landarakhiba aduda khulngak liba khunja sing amadi mafam aduda ngak seliba security force sing na sum maikai animakta pung amarom nongmai kapnaki. Kuthoknaba aduda ngahyak lepluraba matung nuntil pung amatabadagi amuk Kuki singna mobung saijang Kuki khulomdagi amuk hana nongmai kapsilakhi. Nakal amaromda Kuki khutlai paiba singna landaraktuna nakal animakta kuthoknaringai marakta Assam Rifles ki kangbu amana mobung tamna changsilakna bohotna bada maira paibi singna Assam Rifles changba yaroi haina Jiribam gi Patchau Chingdong laikai manakta nupi maira paibi miyamna Assam Rifles sing changba yaroi haina thattuna thamkre hari. Hauzik Paubagi oina nongmai kapna kiba aduda asok apan misimina yawagi paudi leite. SSCGD gi recruitment yawba chatkiba maitei ahumgi manungda amar rescue tawre ani fangdri. JSC samduna memorandum pisenkre. New Kaital Mamida Pangthokpa SSCGD gi recruitment yawrunabagi damak mayumdagi chatkiba maitai macha ahum mayumgi miyoi Singapore fongnaba fangkidabadagi thinaduna lakiba adu makhoi ahumgi manungda amadi army na rescue tawba ngamle hairi. Police tagi fangba pauna hai army dagi kanba ngamlaba miyoi adudi Thobal Khekmam maning lekai dagi Nongmam Johnson apopa Sanjoy kawi makhoi ahumna Google Map ta yenglaga chatpada Kaithel manbi asi onana chatkiba oiramba yai makhoina paikiba mobile phone gi last location asi Kangla tongbi oiki hairi. Thiba fangdana leiriba miyoi ani adudi Thobal leisangtem awang lekai dagi oinam thoithoi amadi Thobal Khekman wang mataba maya lekai dagi thoksom thoithoi bani. Makhoi ahumgi manungda Thobal Khekman maning lekai Nongmam Johnson di leima khongda leiba army singna rescue toraba matung Imphal West Police ta sinarakhibani hari. Nakalama romda ngarang ayuk Thobal Khekman jila Kaithelda miyamgi oiba mifam ama pangthoklaba matung JAC ama semduna DC Thobalda memorandum ama supisenkre hari. Memorandum pisinduna SP ga unaruraba matungda Peace and Relief Committee Khekman gi convener L Subona hai makhoi ahum ngarang army gi recruitment gi yawrunaba chatkibani. Ngarang angang amadi fangle adubo angang adugi masak udriba amadi wari sanaba fangdribana wakal nungaitaba amadi fawi maram aduna lengakna atuba matamda imungi miyoi singasu unahanbiyu hairaduna makoibu fangnaba thibada miyamna su mateng pangbiyu haina su fongdoki amaromda thiba khangdana leiriba angang ani Assam Rifles na kanba ngamle haina khanghalaklabasu haujuk fabugi oina sinarakpa leitri hairi. World Heart Day pangthokre. Senior Citizen Society Khundrakpam Kendrana Pangai Bazarda Leiba Pakhangba Community Hall the World Heart Day Thorampa Pungfana Pangthokre.
Thoram asida Colonel S. Sarat Kuman retired social reformer amachung columnist Khangembam Rajendra Singh, President Senior Citizen Society Khuntrapam Kendra Dr. Khetrimayum Kala Singh, First Heart Surgeon in Manipur Sanjay Das Alembikna Chief Guest President Amadi Guest of Honor Oina Saruk Yaki. Thoranga Mari Lenana Medical Camp Ama Pangthoktona Public Rally Amasu Chatki. Senior Citizen Mayam Medical Representative Singh Asawa Kana Chingmana Rally Aduda Saruk Yaki. Good diet, no smoking, no tobacco, no alcohol, control blood sugar, control blood pressure, control blood cholesterol, do regular exercise, haibana chingba thaba poster sing paiduna rally adu chatki hairi. Aroibada maru aiba pau amuka hana pizari. Kuki singna Jiribam da akanbe attack chatharakre mara paibine AR thingkre. SSCGD gi recruitment yawba chatkiba maitai ahumgi manungda ama rescue tawre ani fangdri JSC semduna memorandum pisinkhre. MMTU na RSS ki luchingba sing unaduna ST demand sagot pinaba taksing